ngasi phongkhiba tongan-tonganba pauchesing amadi social media da phongba pau khara update puduna laksari ahanbada maru oiba pau Arambai Tengolgi update single loinana mamang sahigi December 13 phawbada yumthangnariba foreign country ahumdagi lanjelakba minority sing India da leiba yahankhre PM Modi lakbagi chapchaba pau party da pirakpa leitri hairagli Kuki dagi Cheksinnaba Thadou singna protest Toukhre China gi victory pereta Putin Kim Jong Un unabada yanakre nongthakta plane ani thengainabada mioi ama Sire ahum Sokle Assam gi Kamrupta Kuki macha ani dagi lupa crore 9 romgi truck phagat pangamkre government ki mahiloisang sing asi ludo sanapum oirabra haina MSF na hanglakli relief camp sing da leiriba ITP sing da mathok tapa polam sing phanganbadasu amamba itihas ama semgadore haina Hare Sol ko Swami na phongdokre Imphal jeri lambi da landslide thokpadagi gari kya panduna leire Modi gi Manipur khongchat yamna tenba amadi yamna thengba khongchat oiragani haina Jairam Ramesh na phongdokre UNC na September Nepal dagi Naga area da trade embargo gi khongjang lauthokre Prime Minister Narendra Modi lakpa laktaba thoidokte maru oiribadi irang losinbani haina Congress na phongdoragli thabak chukibagi asangba senpham Ministry of External Affairs na sendoi yauna singnaba khangankre Manipur kari phibam da leiri kari tawba mathok tai haiba ngasigi mirolna munna khamthaminaba matam oire haina MP bimolna phongdokre Hauji pau sandora pijari Arambai Tengolgi update amada ngasi maiteibu muthatnaba karamba factor da cold war tawribage haibasi aikhoina khangadabani natrabadi kuiraroi mutkhiba haina asumna update piri makha tarakpada Arambai Tengolgi update amadana aina hainingba amalai inat lainingi matangda amata haijage Muslim kangbuna sanamahi onjarage haide Christian sing kangbuna sanamahi onge kana amata nasu hairakpa leite hojik phawbasu thengnade aduga sanamahi kangbu maitei laining chaliba singnadi karigino khangde migi nat lainingda asuk yamna mitarurisi hairuraga migi right matpa oina uhalisi lalisi kanano wakan khantaminasi haina asumna update piri Dharmagi oiba miot minai nanthongnaba yumthangnariba Bangladesh Afghanistan amasung Pakistan dagi mamang sahi lisingani kunmari gi December 13 phawbagi manungda India da lakiba Hindu Sikh British Jain versus amsung Christian minority sing lebak asida passport natraga atai document sing yaudrabasu leiba yaragani haina Union Home Ministry gi pawa mana phongdoragli pawasina makatana phongdokpada mamang sahi dagi chanaba haukiba Citizenship Amendment Act CAA gi matung indade haukiba sahi lisingani 13 gi December 13 phawbagi manungda lebak sing asi dagi dharma na maram oraga miot minai nanglaba minority community sing asi Indian citizen pigani haikibani adumakpo Hariba order asi just implementation immigration and foreigner act lisingani konmanga gi makada yamlaba miyam sing maru oina lisingani taramari gi matungda Pakistan dagi India da changlakhiba makoi gi maraibak tambang gamdraba sing adugi yenglaga issue tawkhibani Afghanistan Bangladesh amasung Pakistan sing lebak sing asida minority community oiriba Hindu Sikh Buddhist Jain Parsis amasung Christian sing basing dharma gi miot minai na maram oiraga natraga dharma na maram oiraga awat anai mayok nagani haina kibadagi lisingani kunmari gi December 13 gi mamangda India da changjapom loriba sing valid document passport natraga atai tribal document ngapigani travel document yaudrabasu natraga document sing asigi validity expire oirabasu Home Ministry na issue tawkiba order asigi matungena valid passport amsung visa pairagadabani haibagi rule sing adu komthokani haide Prime Minister Narendra Modi Manipur da lakani haibadi tare adumakpu BJP Manipur Pradesh ta chapchana pau pirakpadi leitri loinana kari numita lakani haiba chapchana khangdri mahak lakpada lamdamasi da thokliba irang asigi warojina madi soidana puraklagani haibagi thajaba lei haina BJP Manipur Pradesh ki General Secretary K Sharat Kumar na phongdoragli wafam masi nitaipa chuthekta leiba thambal sanglen da pangthokeba paugi mifam amada paumi singna hangbo wahangi pakum pireduna mahana phongdokibani paugi mifam aduda K Sharat Kumar na makha Hai Manipur Pradesh Congress Committee MPCC gi OBC Department gi State Chairman su oiriba Sakir Ahmad na social media da Kanglo Phuru Masial gi marakta irang thokpa yabu wafam thomlokpa asi laibak thibani BJP na kaidonung da Kanglo ki irang thoknaba khanba leite laibak thibadi Sakir Ahmad na thagat khiba post adugi clarification ngasi phawba MPCC gi lusingba amata na piba leitri maramaduna wafam adu makoi gi lusingba singna insil libra haibagi singnaba su lei loina na hairiba Kanglo ki irang thokpa wafam sing thagatpa aduga mari lainaba Sakir Ahmad ki mathakta FIR ama chathakre hari mahana makata na amuka phongdokpada Trinamool Congress ki lusingba MP amana
यूनियन होम मिनिस्टर अमित शाह की मकोक कक्तुना टेबल दा थमगदबनी हाइना फोंदोकिबा वाफम अदुगी मथक्तसु एफआईआर अमा चनखरे असिगुम्बा वांगांग असिना इंडिया की मफम अमदा हेक्ता इरांग लाकपा याई हाइबसी खंजिनगदबनी लोइना प्राइम मिनिस्टर मोदी की अपोकपी लैखिद्रबी ममा अदुगी पॉलिटिक्स का मरी अमता लैनरंब नते अदुबु बिहार दा पांगथोकपा थौरम अमदा राहुल गांधी ना यामना नक्ना चनमिनरिबा कांग्रेस लुसिंगबा अमना मोदी की लैखिद्रबी ममाबु हुंदुना ngang हाइबसी यामना लाइबक थीबा अमनी असिगुम्बा वाफम फोंदोकलमलगा लेंगाक सेमगनी हाइबसीदी अंगकपा फावी मसिगी मतांगदसु एफआईआर अमा चनखरे हाइदी महांगना अमुक फोंदोकपदा कांग्रेसना बोट चोर गादी चोर हाइना कैंपेन चथरिबा असिमा अंगकपा फावी इंडिया दा बीजेपी ना होगलकपा मतमदगी होना कांग्रेस बोट हुरांदुना लाखरे कांग्रेस ना इंडिया थुगाइना बहोना बगुम मणिपुर दसु सब मानना चथरी महांगना अमुक हाई नरेंद्र मोदी लाखपदा लेंगाक सेमलबा याबगी थाजबदी लई अदुबु लेंगाक सेमबा हाइबसी बीजेपी नसु हेना पांबा अमनी अदुमकपु करंबा मतमदा लेंगाक सेमगनी हाइबा खंगबा ngamdrabasu सेंटरना मतम अमदा हेक्तमक सेमलकबा याई हाइनसु फोंदोरगली असम दा कुकी सिंगना थादौ की लुसिंग हालकपा अमसुंग कुकी सुप्रीमेसी दा थादौ सिंगबु थमनना बहोना रगलिबासी दगी कन्बीना नबा स्टेट अदुदा खुंदारिबा थादौ सिंगना यामना चावना प्रोटेस्ट तौबा हौखरे हंदकता असम की कार्बी आंगलोंग डिस्ट्रिक्ट ता मानजसेती दगी थादौ की लुसिंगबा नेहकम जेमहाउ हाटखिबदु थादौ एनपी असमनसु यामना कन्ना कंडेम तौखरे कुकी सिंगना कांगलुप की इरांग असि मणिपुर खक्तता नतना असम मिजोराम दसु संदोकनबा यामना कन्ना होनरी मकोइना खुलाई पाइरगा थादौ की चमजरबा मिचम मियामबु तमथिना पीरे हाथोक पीरे तमथेरब कुकी सिंग असिदगी थादोक सिंगबु कनबियु हाइनसु सीएम दा मेमोरेंडम पिसिनखरे हाइरि तियानजिन सिटी दा पांगथोकपा संघाई कॉर्पोरेशन ऑर्गेनाइजेशन की मिफम लोइसिनख्रब मतुंगदा चाइनीज प्रेसिडेंट जी जिनपिंग गा रशिया की महाकफम मानब व्लादिमीर पुतिन अमदी नॉर्थ कोरिया की लुसिंगबा किम जोंग उन गा हक्थेंगना वारी सानखरे चाइना की विक्ट्री पैरेड यावबदा लुसिंगबा अहुम हक्थेंगना उनखिबनी थौरम अदुदा जी जिनपिंग व्लादिमीर पुतिन अमसुंग किम जोंग उन ममांग इथंग थंगबा परिंगदा फमिनकी पाकिस्तान के प्राइम मिनिस्टर शहबाज शरीफ यावना SCO की तोंगान तोंगान लुचिंग कयासु थौरम अदुदा सरुक याकी रशिया चाइना अमसुंग नॉर्थ कोरिया की मरक्ता नाकल अहुम की ओइबा मिफम अमा पांगथोकपगी वाफम दैखाई ताद्रिबा मरमना चाइनीज विक्ट्री पैरेड की थौरमदा जी जिनपिंग पुतिन अमसुंग किम जोंग उन उनखिबदु यामना मरु ओइना लौनरी कुमजा 2013 दा किम जोंग उन ना मपागी महूत सिंदुना नॉर्थ कोरिया की लुचिंगबा ओइख्रबा मतुंगदा मल्टीनेशनल इवेंट सरुक याबा असि हंदकी असिना हानबनी हाइरि अवांग नोंपोक थंगबा कोलोरेडादा अपिको प्लेन अनि नोंथक्ता थेंगाइनाबदा मियो एमा सीखिबगा लोइनाना अतोपा मियो अहुम अचोगपन नंगले हाइना ऑथोरिटीना फोंदोक्रे कोलोरेडागी एयरपोर्ट अमदा लैंडिंग तौना बहोना रिंगैदा सोइबदगी प्लेन अनि दु नोंथक्ता थेंगाइनाखिबने फेडरल एविएशन एडमिनिस्ट्रेशन की रिपोर्ट अमना हाई फोर्ट मोरगल म्युनिसिपल एयरपोर्ट लैंडिंग तौनाबा होनाबदा सिस्ना 172 अमसुंग एक्स्ट्रा फ्लेक्सिबल EA 300 थेंगाइनाखिबनी मियो अनि अनि तोंबा प्लेन अनिमक नोंथक्ता कायरगा मई चाकलकी हाइना मोरगान कांटी की शेरिफ की ऑफिस न फोंदोकी सेस्ना 172 दा तोंगलकपा मियोय अनि असोकपन नंकी अतोपा प्लेन अदुदा तोंगलकीबा मियोय अमा सोकपदगी खुदकता मनाकनपो हॉस्पिटल दा पुकतुना लाइकनकी अतोपा मियोय अदुदी थौदोक थोकपमदा अदुमक लैखिद्रे हाइना शेरिफ की ऑफिस अदुना फोंदोकले थौदो असिगी मतंगदा मरी लेनबा ऑथोरिटी सिंगना इन्वेस्टिगेशन चथबा हौखरे लवर असम की कामरूप पुलिस स्टेशन की मनुंग चनबा मफम अमदा अचत अवोक्सिंग चेक तौबा मतमदा मणिपुर की चुचानपुर डिस्ट्रिक्ट की ड्रग ललोन इथिक तौबदा चेनबा कुकी मचा अनि के लोइनना लुपा करोड़ 9 रोंगी ओइगदबा नार्कोटिक्स ड्रग सिंग कोनाना फारे पुलिस की पावसिना हाई थौदो अदु ngarang कामरूप पुलिस की टीम अमना लंबिदा चर ओक्सिंग चेक तौबा मतमदा अंगांगबा मचुगी Hyundai i20 registration number MN01 NW2641 असी कामरूप की अमिन गाउन हारिबा मफम असिदा खामदुना चेक तौबा मतमदा मियो अनि तोंगदुना लाखी पुलिस न मखाताना हारिबा गाड़ी असिदा चेक तौबा मतमदा कार अदुगी थोंगे पैनल मनुंगदा यामना सेक्शनना पैक तौबा प्लास्टिक खाव अमदा सापोन कैप 93 दा हापतुना पुरंबा हेरोइन पाउडर ग्राम 54 लोतुना पुरंबने पुलिस न ट्रक कोनना फारो म्यूसिंग अदुदी गौगौ स्नातक सही 19 अपोपा थानिनक स्वांतक छाफई विलेज साइकोट अमसुंग सालुन वाइफाई सही 19 अपोपा खोंखोंग वाइफाई खंगाव विलेज साइकोट तगिनी हारी पुलिस न ड्रग कोनना फारो म्यू अनि असिगी मथक्ता नार्कोटिक्स ड्रग्स एंड साइक्लोट्रोपिक सब्सटेंस की एक की मखादा FIR रजिस्टर तौखरे हारिबा ड्रग फाबगी ऑपरेशन अदुदा कामरूप पुलिस की हेडक्वार्टर की एडिशनल SP कल्याण कुमार पाठकना लुचिंखी हारी
Government ki mahiloisang singda oja singna thawa chadana amasung edit mahiloisangdana oja ama oibagi mathau phajana toromba haibasi MSM na angakpa poi haina Kwakaitheda leiba MSA ki head office da pangthokipa paugi mifam amada MSA ki general secretary Sundar Khuman na phongdokre mahangna phongdokpada Mahang masamangna luchingba team amana Imphal West ZEO Wangoi gi manung chana leiba Hauribi Junior High School amasung Hauribi High School mahiloisang ani asida MSM na lisang sina changsinduna lakpa academic campaign aikoi lairik ningtina tamsi haiba campaign asigi manung channa yengsinba chatki maduda Hauribi Junior High School gi oja manga amasung multitasking staff ani leiramki masigi manungda mahiroi taramari enrollment thagatpaga loinana regular oina mahiroi mapandi adumak kabagi mami thengnaki masida laibak yamna Tibadi mahiroi sing asi school hour loidringai mayumda hanaki ojanupi ani amasung multitasking staff nupa amaga punsinduna ludo sanaduna leiramki mahiroi sing aduna mayumda hankiba adu oja sing phawba khanglamde mahiroi sing adu classroom da leiri haina MSA ki team aduda oja sing aduna pakhum oina piraki asigumba phibam masinadi kaidonungda government school gi mahiroi sing asi phagalakani haiba MSM na thajade oja head adusu class khara loram laga sorat ama lei haina halamki oja amana anaba amagi karaklamde Oja amasung imung manung leitaba yaubagi karak lamdaba thengnaki masida MSM na haining libadi thaudok wathok ana ayeki tangai fadana oja khara laktrabasu lakliba khara aduna thawai yauna class loramba oirabadi MSM na aduki matik oja sing adu bu thagalamgadabani Manipur gi mafam kaya da oja watpagi wafam kaya ama leiribani oja sing asi mairoi singbu takpi tambiduna tungi punsida apaba mairoi kaya puthokchage haibagi wakalonda changlakpa oigadoribara natraga isagi khudongchaba khara gidamak changlakpra haiba wahang asisu adumak Dagi Thorakli, Asigumbo Oza ama oibagi magun ngaktaba asigi matakta mari leinaba singna matik chaba action lokat piu school asiga thangnana punna campus asida leiriba Hauribi High School edit asida Oza amana yamna thawai yauna mahiroi singda lairik takpi tambiramba adu MSM na thengnaraki government ki mahiloisang singda Oza singna thawa sadaba amasung edit ki mahiloisangdana Oza ama oibagi mathok phajana toromba asida MSM na angakpa poi asigumba kaya asi mari leinaba singna kumna yengsinduna thabak paket piu MSM na government ki employee singi machang masu sing phawba government ki mahiloisang singda tamhanbiu haibo waphamchu hanadagi thamduna lakli Lamdam asida BJP lengak hek lakpaga amamba itihas semba leptri BJP asi amamba itihas semba da yamna khutloiba political party ama oire lamdam asida thokliba thakun taret suraba irang asina maram oiduna moirang kendra gi tongan tongan ma mafam singda hangliba relief camp singda leiriba IDP singda mathok taba polam sing phanghan badasu amamba itihas ama amu semga daure haina MPCC gi chief spokesperson Haresh Goswami na phongdokre Congress babanda pangthokiba paumi singa unaba amada mahangna haiki madudi moirang kendra gi MLA na lengangna IDP singda phanganaba tharak thadarakiba senpham amadi polam sing mahang masagi phurit khawdagi puthoklaga yenbagum tawre haina asumnasu makatari National Highway 37 Imphal Jiribam lambi paringi None district ki Khongchang railway manakta singning khairakpadagi lambi phunjin kibadagi chatok chasin tawba yadabadagi Jiribam dagi Imphal tamna pochai puduna lakpa gari kaya haujik panduna leire hari ngarang hing thokiba singning khaibagi thodo aduda pawhek phangbaga lambi sembagi thabak chathariba ABCI company gi kangbuna JCB amadi excavator machine ani sizinaduna ngasi ayu anganbadagi lambi sengdokpagi thabak chathaba hokre numit yungba pung 12 taba matamda lambi sengdokpa loiduna Man yaudaba gari sing chatok chasin tawba hokre hari Sahi ani hena ethnic violence mayongnariba Manipur da Bharat ki Prime Minister Narendra Modi tha asigi tarahumdoi da Manipur da chalaba yai haina thajanariba si yamna tenba madi yamna thengba khongjat oiragani haina Congress ki General Secretary in charge of the communication Joiram Ramesh na phongdokre mangna phongdokbada Prime Minister na sahi ani hena Manipur ki miyambu miraiduna thamlaga malem gi leba kaya da koiduna koichat chattura laithokraga awang nongpo ki state Assam amasung Arunachal Pradesh ta chalabasu irang mayoknariba Manipur da dik Changkide double engine sarkar asina Manipur da miyoi chaniyankai hena sikiba ma di miyoi lising hompu henbana relief camp singda changjapam loduna leirabasu miyam gi damakta khandana Manipur da president role thamjinduna lagli tha kunmapan hena prime minister na Manipur gi CSO sing amadi political delegation amadaga unadana lagli legendary theater personality Ratan Thiam laikhidabadasu wa machet amata ngangkhide amadi awaba phongdokide hainasu moral sirikli
Free Movement Regime amasung border fencing ki mayokta United Naga Council UNC na tha asigi Nepal gi ahing nongyai Naga taba mapam singda threat blocket khongjang lauthokre. Ukrul Times na phongba paw amada August 13 da UNC gi Presidential Council mipamna laukiba warep amagi matungi na tha asigi Nepal gi ahing nongyai Naga area da threat embargo khongjang sangsilagani haina UNC na lauthokibani. Naga area da Indo Myanmar ngangkhoi faring da sambal kabagi tabak traditional boundary hana masa khangduktuna fencing ki thabak tawdanaba amadi free movement regime lokthoktanaba India amasung state lengakta UNC gi maikaidagi kayarak hanna khanganba laikraboju wafam asi thawoidabagi mayokta trade blockade ki khongjang asi changsinnaba phirep lawrakpani hairi FMR border gi nakal animakta kilometer 13 athingba leitana chathok chachin tawduna Naga amasung maitei amadi atei indigenous community singi marakta matam kayagi mamangdagi mari mata semduna lakibani adubo FMR lothokibana Naga community gi ichil inaw marakta tokhai tahale amar romda traditional boundary khangdana Naga area da border fencing tawbiganu haibo wapam lengakna thawoidaba yaningde hari pawsina makha taraduna hai trade blockade asi chathakiba tarabadi Naga dominated district singda pochai goods puchilakpa amadi puthokpada chauna sogalagani khongjang asida Naga khudingmakna mateng pangna basu ANC gi maikaidagi appeal torli Prime Minister Narendra Modi Manipur da lakpa laktaba thoidokte maru oilebadi Manipur gi irang losinbani haina Manipur Pradesh Congress Committee MPCC gi Vice President Hariso Goswami na phondokre loinana Moirang gi relief camp singda yenthokiba relief materials singi matangda lengangna judicial inquiry townaba amadi su moto case amasu lokatnaba Congress na demand tokre wafom asi BT rota leba Congress bhavan da paumi singa unaba amada phondoladuna Haris Goswami na makhata na hai BJP asi Manipur gi lehauga chanadabagum tawri BJP na Manipur da hek lakpadagi horaga lisingani amadagi June 19 gi thawdokdagi matang thorakpa aduna ngasidi Manipur irang amuk thoktuna miyamda awaba mayoknari mamangdagi hongna BJP na iramda masida tangkak kayada amamba puwari semduna lakli lamda masida amamba puwari sembagi khudamdi iramdam asida buffer zone thamjinba Siroi festival gi pawlo chatpada Manipur thaba gari changhankidabana singba thawdok kaya thokre maruoina Kuki khulai private singna mayum makai mai thadok phikibadagi lanjenaratuna relief camp singda leriba IDP sing asi hojik makoina phibam chadana leriba sitha kuntaret phajilagle asisu Manipur gi puwari da amamba tangkak ama oirogani hairi Ministry of External Affairs ki makada Myanmar manungda thong humbu mapal sabagi thabak MS Neeraj Cement Structure Limited amasung Manipur Tribal Development Corporation na joint venture oina thabak suba horamlaga Ministry asina work order adu amuk kakhatkibagi matangda arbitral tribunal na changkiba senpham sendoiga konana company ani asida singdoknaba ministry da direction pikre Ministry asigi makada work order fangduna kumjalising ani 13 ta company ani asina Myanmar gi Tammu Kigone Kalewa Samnaba Tribunal Highway gi tongan mafam singda thong humpu mapal saba hauki adubu hiram karada maral piduna work order asi kumjal singani 19 da kakhatkibani masigi mayokta company ani asina Manipur High Court ta case thangalakuna work order kakhatpagi ministry da order adu stay tauki tungda case asi lisingani kunithoi da Supreme Court Europadagi Society for Affordable Redressal of the Tribunal Arbitral Tribunal ama oina case asigi warusin puraknaba Supreme Court na sinaki Supreme Court ki retired Justice Pradeep Nandrayog retired Justice R Banumathi amadi retired IAS Biswapati Tribedi gi Tribunal asina case asigi aroiba hearing August kunda pangthoklaga ngarang September anida judgment lauthokduna thabak subada changkiba senpham sahi taret ki sendoiga konana company ani asida handoknaba Ministry of External Affairs ta direction pikibani Manipur hauji kari pibam da leiri kari tobo mathok tai haiba ngasigi mirol na munna khanthaminaba matam oire haina Lok Sabha ge MP angomcha bimol na phondokre wapam asi lamlai da pangthokpa 13 suba haikru hidongba hiang tanabagi thoromda phondokibani thoromadu da khundrakpam kendra ge MLA TS Lokheso khangbo kendra ge MLA Okram Surja Kumar PCC member Dr S Manauton PCC member Oinam Roman PCC member Seram Nikena Singmana saruk yaki bimol na hai energy MP amagi makada leiriba kendra si kuntrani thoini haiba kendra sing asida MP amana chakwat thorangi thabak kaya paikhat ninglabasu apamba leirabasu thang thungba ngamloidabana khara hena sothabada miyeng thamlaga thabak paikhatli ngasi hyang tanaba pangthokliba pat sembaga mari leinaba
वाफमसिंग येंगसलगनी हाइबो वाफमसु थमकी महांगना फोंदोकपदा मणिपुरदा हौजिक ओइरिबा फिबम असी मणिपुरगी पुवारीदा अमुक्ता थेंगनरक्तिरिबा फिबम अमनी फिबम असिना मणिपुर असी तुंगदा मोंग अमदा चटखिगदबगी ममी चाउना ताई मणिपुरदा थोलिबा इरांग अमदी हौजिक ओइरगलिबा फिबम असिदा अइखोइ थमोइ सेंगना वाखल मुन्ना खंथमिनबा चंगी चही 3 खुंताकपा लिसिंग चनिपान मणिपुर माथोइगी मणिपुर निंगतम लान अमदी लिसिंग चमापन निंफु निपाल निंफु मापलगी मणिपुरदा लाखिबा होंगबा अदुगी तुंगदा हौजिक मणिपुरदा अजोबा साथीबा होंगबा अमा लाकदरा हाइबगी मिकुपना अइखोइ पुन्ना लेमिनरी हाइबो वाफम फोंदोकी मखा तारकपा अरोइबा पाउदा एडिटोरियल कलमदगी मचंगोइबा पाउ अमतंग लौखतचरी एमएलए सिंगना मणिपुर कन्नब होनबदा थवाई यावदबा अनोबा लेंगाक सेमनब होनबदा थवाई यावबा हाइबदु तौगदोरिबरा हाइबो वहंग हंगनरगली भारत के प्राइम मिनिस्टर नरेंद्र मोदी सेप्टेम्बर 13 दा मणिपुर लाकनी हाइदुना यामना कन्न ngangnari अदुबु हिरम असिगी मरी लेनना लेंगाकी माइकेदगी प्राइम मिनिस्टर मणिपुरदा सुंगसोइ सोइदना लाकनी हाइबगी ऑफिशियल ओइबा पाउदे मियामदा लाउथोकपा लैत्रे अदुबु प्राइम मिनिस्टर मणिपुरदा लाकनी हाइबगा मरी लेनना सिक्योरिटी को ओइबा सेक्शन थोरांग अमदी प्राइम मिनिस्टर ना थुंगफम ओइगदोरिबा मफम सिंगदी सेमजिन साजनबगी थबकती यामना कन्न चथरी अदुगा ख्वाइदगी हेना अंगकपा अमा ओइरिबना मणिपुरदा थोकलिबा चही अनि हेलबा इरांग असि लोसिनबगी मतंगदा मणिपुर मियामगी मिहुत ओइरिबा एमएलए सिंग अमतो ओइना पुनसिनदुना लोकपम थोकपा थौदांग अदु लौबा ngamdana ngasi फावबा लैरकलिबा असि अदुगा प्राइम मिनिस्टर ना मणिपुरदा लाकनी हाइबा असिददी नहाल मखै अमतो ओइना पुनसिन नौ हाइबा यारमदबा मणिपुर मियामगी मिहुत ओइरिबा एमएलए कया पुनसिनदुना अनोबा लेंगाक अमा सेमनबगी खननैनबा हौरकली ओइलिबा फिल्म असिदा ताकपदी मरेबाक मणिपुर थोकलिबा इरांग असि लोइसिनबा होनबदी एमएलए सिंगना थौसादबा लैथुई मखोइ मसेल अमतो ओइना पुनसिनदुना भारत की प्राइम मिनिस्टर दा तक्सिनदुना मणिपुर की इरांग असि लोइसिनदुना तंगदु लैताबा मणिपुर अमा ओहेलु हाइना हाइजबदी ngamde अदुबु मणिपुर थोकलिबा इरांग असि असुम सांगथना लैबा तारबदी मणिपुर बीजेपी असि मरु मरा ताबा ngamlaroi हाइबगी चिंगनबा अमा लैरकपदगी अनोगो बीजेपी की लेंगाक अमा सेमनबगी थबक पाइखलकपगा मरी लैनना प्राइम मिनिस्टर मणिपुर लाकनी हाइबगी मरम ओइगनी हाइबसी मियामना हाइनरिबा ngangnariba wafam asi hausiksu oirakli karigumba manipur da anoba lengak ama chemhodaba tarabadi बीजेपी हानगुमना मणिपुर की लैमाइदगी मरु मरा ताना मथंग असेंबली इलेक्शन दसु बीजेपी की एमएलए सिंग पुथोकपा ngamgani थाजद्रे अदुबु हौजिक ओइरिबा मणिपुर की फिबम असिदा पीआर लेंगाक शासन मखा ताना थंबा तारबदी मथंग की जनरल इलेक्शन पांगथोकपा मतमदा बीजेपी की मियोय अमता अमुक हन्ना हलकलरोय हाइबा असि प्राइम मिनिस्टर नरेंद्र मोदी अमदी बीजेपी की नेशनल लीडर सिंगना खंगबदगी प्राइम मिनिस्टर मणिपुर लाकनबगी थोरांग असि पाइखलकपगी मरम ओइगनी हाइना थाजनरी लोइनना प्राइम मिनिस्टर ना मणिपुर लाकनी हारिबा सिगी खुदोंचाब लौदुना नहाल मकै मरैबाक मणिपुर थोकलिबा इरांग असि लोइसिनबा लोकम थोकपा तौदांग लौबल ngamdana लैरंबा बीजेपी की एमएलए सिंग पुनसिनबा हौरकपने अमरोमदा बीजेपी की एमएलए सिंग पुनसिनबा हौरकलिबा असि अफबा खोंथांग अमने अदुबु हौजिक पुनसिनबा हौरकलिबा असि गुमना मणिपुर थोकलिबा इरांग असि लोइसिनबा होनबदा मियामगी मिहुत एमएलए ओइरिबा सिंगना अमतो ओइना पुनसिनदुना अपुनबगी थौना पांगल अदु सागतुना इरांग असि लोइसिनबा भारत लेंगाकना लोखम थोकपा थौदांग अदु लौनबा लौबा ngamlamlabadi मियामगी मिहुत सिंगबु मियामना थागत नरंगनी मतम कुइना मरेबाक मणिपुर कन्नबा लोखम थोकपा थौदांग लौबा ngamdana मिपांगदा ओइना एमएलए सिंग लैरकलगा ngasidi मणिपुर मियामना अदुकी मतिक पेनदे हाइबसी मकोइसु खंगबा हौरेकले हौजिकसु अनोबा लेंगाक सेम्बरोमदा बीजेपी एमएलए सिंग पुनसिलकपा असिगुमना मणिपुर कन्नबा होनबदसु बीजेपी की एमएलए सिंग अमतो ओइना पुनसिनदुना लोइनना अतै एमएलए सिंग मयाम अमसु अमतो ओइना पुनसिनदुना मणिपुर थोकलिबा इरांग असि लोइसिनबा होनपम थोइ अदु ओइरबदी भारत लेंगाकी लुचिंगबा सिंगनासु मणिपुर की एमएलए सिंग असि अनोबा लेंगाक सेम्बबुदी मरैबा कनबना हेना लुइ हाइबसी हेना मरु ओइना हाइबदु मयेक सेंगना खंखिबा ताबनी मदुना हौजिकसु एमएलए सिंगना मरेबाक मणिपुर थोकलिबा इरांग असि लोइसिनबा होनबदा अमतो ओइना पुनसिनदुना लोकम थोकपा थौदांग अदु मपुंग फाना उतुना मणिपुर थोकलिबा इरांग असि लोइसिनबा हाना होनबना ख्वाइदगी अफबा खोंथांग ओइगनी हाइबदु खंगफम थुई हाइबा वाफम